social media platform sing the tab the nungai roidaba wahi wata communal oiba video photo thaga liba miyosing phagat pa hauragani haina cm na phongdokre Manipur da thokliba thakol helaglaba irang asina maram oiduna local body gi mikhal pangthoktana lairingai ase irang nem tharaglabadi mikhal pangthoknaba thorang toragani social media platform sing the tab the nungai roidaba wahi wata communal oiba video amadi photo thaga liba miyosing phagat pa hauragani haina chief minister nongthum birena phongdokre barak turel da nga kaya siraga taotharakle Tamenglong district ki tamai AC fauduna cheliba Manipur gi khwaidagi chawba turel ama oidiba barak turel khongnung da masak khangdaba singna hu oigani haina chingnaba posak thadarakpadagi nga lising kaya siraga taotharapa manak nakpada leiba khonja singna thengnare haidi pawasina hai barak turel gi ipa village amade langpram village ani gi marakta nga kaya marum siraga taokhalakpa khonja singna thengnake hiramasiga mari leinana environmental activist Joisna Kamaina phongdoropagi matungina de hojik turel asigi sarukta nga macha asiba kaya taotharapa asida khunja singna asiba nga sing adu khunduna chabi ganu amadi kanghallaga maida yaibagi thabaksu chathabiganu haina appeal tawragle lambi thingbogi khongjang changsinkhre wangkhai kendra gi manung channa news second dagi poropat dc office taba lambi asi sembi dabadagi lambi thingbogi khongjang changsinkhre hairi khongjang asi ngasi news second youth club amadi wangkhai khonau gi miyam horaktuna aduki matik phatraba lambi paring asi sembi de haiduna lambi thingbogi khongjang changsinkhibane hairi khongjang adugi saruk ama oina miyamna lambi da uwa phaijinbaga loinana lambi maya je phamjinduna khongjang changsinke khongjang aduga mari lainana new second youth club ki bp tsdj na phongdokibada ngasidagi chahi anigi mamangdagi lambi paring asi semjin binaba mari lainaba loisang amadi local mla da kayarak haijakre adubu sembi raktabana maram oiraga hojik lambi paring asi da nomada gari accident thopagi chang asi hengalakle lambi paring asi da komjau kaya laibana gari masa thawba miyoi kaya khudong thiba thokle gari asoba thawba singsu gari gi saruk kaya akai atoi thokle maramaduna laingakna athuba matamgi manungda tungkoina chatnaba yaba mawongda lambi asi semjinbiu haiki ti rumio buntia lal Kuki kenu gi president oriba ngarang bp stroke ta sikibado masaga chana daba mawongda lan gi namada paisa khomlaga yum azawa phajaba sagalam le haina Kuki singna sauna khre haide India ki Republic Day numita total shutdown laokhre haina asukna laokhre chatliba tha asigi chechat kunga taruk ase India ki Republic Day numit ne 1950 ki January kunga taruk ase ningkha tamlaba India na masana semjeba constitution chatnaba hauragani amasung naunu semliba leba ase miyam gi lenga khaibadi Republic oiragani haina laokhpa numit ne numit ase India masa singi yamna chawthokchaba sahi lising ama hena mekha tharaglaba matungda malem gi lebak ataiga mimanaba horokpagi ahanba thang thangkiba asawu numitne Manipur masa khoigidi isana semjaba democratic oiba lenga ama oirambadagi mitoki lenga makhada changkiba amadi loilam masa minai oikiba numitne numit asi lakpada asukna India gi Republic Day Manipur da pangthokpa thengnaba pandam thamlaga lakliba January 13 numit asida Manipur gi mafam punamakta ayuk pung 3 tagi numidang pung 5 phawba total shutdown laokhre haina lona thengkraba Alliance for Socialist Unity kanglaipak asuki publicity committee gi convener S mangalna khuyek piduna thadrok pasero laman haide